Maruina, Akogi 2011 Mosista, Legacy, Kogi 28 lakhs, 55,794 neighbor. Aduga rural gi population si Kogi Canoni 17 lakhs. Aduga 36,236 neighbor. Aduga sex ratios in 1985 neighbor. Female gina 1,000 canone have sex ratios. Yeah. And the area of Canosin 22.327 square kilometers neighbor. Aduga density share 115 people see square kilometers da adu density ni ko approximately 32.6 lakhs se akoi nangi as far akoi every 10 months ki akoi kano sida taw ta gadi adu maina ta gado wa adu just akoi live akoi abnormal growth natural growth na ta sinamar mor kanda lakadu 37 lakhs ko lakh bi abai pot lakh pa okay just अखोई कोरोना कोविड लेगी वही नेबा नत्रगदी अखोई 2021-22 सिदा डिलिमिटेशन सी तगदो पोल मने हारिबा अदना हुजिक लेबो पोल सिदा अखोई लाइव सी पोछि सिगी पोछि अखोई कैनोने आइगी व्यू ऑफ कैनो सिदाने सिदा पॉलिटिकल गी ओफम नट लोइदबने yes अदुगा सिन मकोमदुना मनिको अदुगा सिदा राजनीति की पोट अमा सिदा अखोई लेनदना सिगी लेरिबा abnormal growth aduga sigi natural growth chi akhoi mapung mena belly gi area do oireba natural growth aduga singi mafam sing da tongan ba ai panjaroi ko 143% akhoi gi overgrowth oiba 123 overgrowth oiba 169 oiba 118 oiba haitare ko habidi sex ratios de yanganda nupi na ngang hum pokudi yadaba ani ole na khalamu de helaba adu gadi si kamaina abnormal growth si kai dila ino na khoi dai na bam sangeba si khoi 2001 da yam nung si ai matom ni sangi ko khoi mayam torga ozai bo bina lusinga ga khoi mayam delhi da sale ko manmohan singh unai adu khoi mayam tawi sigi pochi matam du gi khoi di thawai sang yauna rajniti gi wafam lam na taba manipur si khoi kamaina sigi khana chaina bu hing na hing sa bu ponam lakbu ya bu ponam chaung le ba ko akhoi dana samai to ba moi dana samai to ba ponam tholak doi se sigi maru oi pochi tholpham di khoi gi census iri bu kangbu se sisu moi gi su daitam sawe ba yes hotel am da pham sa bora khar sarga maduda club kira adagi mafam dagi mara paibira kanano gi potu da ikhat pama adagi madu na mukana ga mari leina no haibu kanda kendra dugi bolle ko da mi go mari leina gumba adana uripok to di ai gi kendra da di ai khoi kendra da di 105 the tribal quota ta ra im neba ozani sabira ko ni ko ai ne case to do ai ne case to ni ne ko yam du ngai jane ba aduga si double enjoy to neba matam si to ise inner adigi outer manipur parliamentary kind hai se masi akhoi semdo ko matam yore ba akhoi manipur da manung mapan gi akhoi gi kendra constitution ani ga khaidu kusidi sini la le long ni nge ko adu som da bhot mu thada mani adu nongalaga vote amuk tawu da somsal vote amuk thada ani rak thada ba aduga masana Myanmar di lakune ba okay ya si very canone document haibani ko ai khoi na haibana te masana Myanmar da gi bosi sing da thada ba tam da thada ba ko sigi kan bosi yam sigi bosi na mor kanda akhoi राजनीति की रोम दा कोई येंद्रे बसिदि मसी कोई पुनमकी इथौ दांगने खल कांदा ngara ai adu represent tawne ai present tawne aduga saida khoi manipuri miyam ngi apama se khoi khangi khoi shit mangan ningde yes ka aduga zik delimitation se khoi miyam na welcome taw da nate ba Shiv Sena su welcome taw because of that akhoi gi uripok ta zik lai si one number kano uripok ta zik lai si saitu kendra mati ma Taiwan kendra mati ma lamsam kendra mati ma oza harisho kamu yo ni ado lamsang gi sina mu di sigi la samle hajin mam di na uku bo si lamsang no polang to kre
ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯩꯊꯦꯜꯒꯤ ꯃꯇꯦꯛꯇꯨꯅ ꯊꯥꯡꯃꯩꯕꯟꯒꯤ ꯑꯗꯨꯅ ꯑꯃꯨꯛ ꯂꯧꯁꯜꯂꯦ ꯑꯗꯨꯒ ꯎꯔꯤꯄꯣꯛꯀꯤ ꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯁꯣꯝ ꯅꯥꯀꯟ ꯊꯪꯕ ꯆꯤꯡꯃꯥꯏꯗ ꯑꯩꯈꯣꯏꯒꯤ ꯂꯝꯐꯦꯟꯒꯤ ꯑꯗꯨ ꯇꯥꯔꯤꯕꯁꯤꯡꯗꯨꯅ ꯑꯃꯨꯛ ꯁꯥꯏꯇꯨ ꯀꯦꯟꯗ꯭ꯔꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯁꯤ ꯄꯨꯔꯥ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯃꯦꯖꯔꯕꯨ ꯑꯣꯏꯔꯣ ꯃꯥꯏꯅꯔꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯁꯤꯗ ꯃꯆ ꯇꯧꯐꯝ ꯊꯣꯛꯑꯦꯕ ꯑꯗꯨꯒ ꯊꯧꯕꯥꯜꯒꯤ ꯀꯦꯟꯗ꯭ꯔ 7-9ꯗꯤ ꯚꯣꯠ ꯊꯥꯗꯕ ꯌꯥꯔꯒ ꯚꯣꯠ ꯂꯦꯞꯄ ꯌꯥꯗ꯭ꯔꯤꯕꯅꯦ ꯑꯃꯨꯛ ꯃꯤꯒꯤ ꯔꯥꯏꯠꯁꯦ ꯑꯃꯨꯛ सिगुम मयामसिंगसिना कोई मसीदी पुन्नु थिंगनमिना बचंगेबा अदना एनपी नेशनल पीपल्स पार्टी ना बु कौरसु कांग्रेस ना बु कौरसु को अखोई सि पुन्नु मतम ओइरेबा अखोई पुन्नु दि सिदि यारोइबा वन थिंग सेज द यामना कोसी अखोई जो अखोई ना ngasiदगी चाही कुन्नम कि मांग हाइ तारे अद अखोई ना मोरे दग सुम चपसे मोरे की लोकसाव होबसे जाको वासिदा हेत खुदोमी भोग थिंजिन बचंद पूरा पमंग होबुनिरा ता हुजिकति पूरा अखोई स्वाइद युमिना बदमाइ तारे ओके अदुगा पूरा सिंपाक सिमी तारे को अदु खुल्ली सिंगमरुम सि रिकॉग्नाइज तौथोमे अदुगा मोइसि अखोई जॉब कार्ड की डॉक्यूमेंट सेमगा बैंक की लौननबगी पोसिमा जॉब कार्ड की थबक सुबदु यावरगदी म्यांमार दे चंगहुमिदो अदुगी लेबर दुगी चे सांगसे बैंक दर अकाउंट हांगना अदुगी पोट अम लाकदुदा अकाउंट हांगना होनम कांदा डॉक्यूमेंट मयम लोइन सेम बतारे अदुगी डॉक्यूमेंट मोय मखुत लेरमने इलेक्ट्रॉल इजीली हापे यारे अदुगी अमु अखोगी 398 किलोमीटर्स ने अखोई बॉर्डर्स लेबा फेंसिंग से जस्ट दु अखोई लेबा ट्रेन सिदा मदुसु डिप्टी सीएम ऑनरेबल डिप्टी सीएम गायखंगमगा ओजाइबो बिना खोइ म्याम चलोइना को खोइ म्याम चलगा फेंसिंग नमना खोइ 13 किलोमीटर सोंती खोइ अदमाइना खागरेन खल्ली को अदुसु मरे येना ब कप लाउबा मयुम द तंखाइ खाजल ले अदु त अदोंगी पोतनु कोन लागसु अखोइगी लमसि फेंसिंग खाद्रगदी इपाइपुना थलंबा मफम सि फेंसिंग खाद्रगदी होलो ओरगदी मदुनि लाकद पोसि करिनोइसे मतमदुदगी खोइ ओजाइबो बि खोइ गायखंगम खोइ खोइ म्याम से बिन ऑनरेबल होजिक एक्सएम बिन मसामुसु यावि को आइसु यावे आरकेएन यावे खोइ माया आरकेएमो यावे अदगी खोइ बिन नि मनाउ नुपा खोइ इशमगी हान ओरबो यावे खोइ म्याम जे अदुसु यूनाइटली खोइ all political party की चल रहे हैं दिल्ली जैसे all political party की चल रहे हैं गराम से all political party की मीटिंग से आई दी कनो कोई की कहीं नोहाई तारे ने बीजेपी की दी अमग नाउरी काम न ले रहे कांग्रेस की पोटम खको होनिंग में नहीं देखो कांग्रेस ने कौरा दी अदुसु कोई ममांग न तौसु लोई न कांग्रेस बीजेपी जो सोई तो है बको सिगी मतंग से अदु याम इंटरेस्टेड कनो को इन हाजी चे अदु आई पुनिंग द कैसु कनो अतै तै कनागोम त दाई कनो ब्लेम गेम तौनिंग बलेते अदुगा पॉलिटिकल पार्टी अम कनागोम अमन सु मसिद पॉलिटिकल माइलेज लौन होन निंगदे हुजि पौदि होन दे हाइ तै को अदुगा अमन हुजि लैब ट्रेन से मसिदा खोगी नगागी लम हाइ तारे ने सेनापति दा खोगी माउ मराम पाउमता पुरेल साइटु अदु कंफाजोल को सकपि कारों जस्ट अदगी मोरे मची चांदेल हेडक्वार्टर कासुम खुलेन कासी मसैत लेरिबा पोची अखोगी अंगपन थलबा कैनोनेबा युम से सारबा युम से सारगा मीडियम त लेतबनी युम से सारगा मीम त लेतब ओके थोंग लोल लोय लेबनी आई अदुगी फोटो में हम कापगनेबा इलेक्शन कमीशन का डिलिमिटेशन कमीशन का अइना अदुगी फोटो में हम दो ममांग लंजलुबनेबा सिगी पोची अद सि अखोगी पता तासनबा लम हाना खोपचनबगुम बने होजा just me machine thira ka dori mini yum leibani na satellite picture the yum machine average the partner ga kano accept or meme ne se yum the sanga nangi kano to unati hai ba se kano matam du da tauri po se do ne ba ada sida SDC DC ko si moi si kaljibung da mayam na nauri na ka pa ga phu ba ya ba war po ya ba mida ne ba matam du gi mi sing se matam du gi mi cookie boiro तांगुल बोरो नगा बोरो मती बोरो को एनी नेपाली बोरो एनी मसमाइना लाना तौरम मसिना यूपी की डिस्ट्रिक्ट ऑफ द सावे बखोदी को महाराष्ट्र की डिस्ट्रिक्ट द सावे अखोई से मी की डिस्ट्रिक्ट अम द लेबर पॉपुलेशन दुगा अखोई की सीएस लेबर पॉपुलेशन का माना जाने बा सी पिखर बै पाइ पुन थनम लमसिदा आई न मचे न मलो न मी की मयुम थागनी मी हाट कनी है बा
si kamu sum ma som di paisal ine ba just ai ha me round si ai point nam lak sake ba akujik akoi manipur miam da pa me she tai na te ba bangladesh ta ki bo ro yes adagi di nangi nepal ta ki bo ro or myanmar ta ki bo ro akoi kanu akoi ki migrants me am si illegal migrants me am si आधार लिंक अप तौर फादर नाम तंग कोई इंथी ना नहीं ना बगी मतम अमा सुप्रीम कोर्ट की मसी की मतम अमा लोन नबा अखोई मतम बीबीओ हाइबा म संगने बा अदुगा 1 crore 140 crore से अखोई कोर्ट की मथक त लेतमना कोर्ट की पोसे अखोई पोरम खक संगने मदुदी aina masigi se aina congress akoi gi ai maru akoi election bill le mina masi matam amda akoi kanu tau gi ba akoi gi punna akoi supreme court akoi tau gi ba akoi gi appeal se case se masi akoi rejoinder appeal ma adugi duda napsan ba hangna tau gi ba duda akoi gi le ba pochi masi sumain tau yi adana khidang akoi si matam pbo akoi si aadhar card link up tawraga मसी लोइनमक डिलीट तौरब मतुंगदा अखोई delimitation si tausi maduna sumba phangani Supreme Court na dispose tawgiba case ro jana phanbiri se 2014 gi do nate dispose tawgiba case 2009 ta suni adu leidiba pochi aina akoina case sama appeal tawudo adu gi makha cha tharak du rejoinder appeal tawo kana gane habi wane ba mamdi akoi gi potu atai tai expenditure gi wana taba akoi gi pochi adagi cha tharak wane habi duma ओजा हरिशोर सामी को अदुदगी सथरकी बनी शिलाकने है पोतुम समजनबदु फई है वाने बा समजनब फनेन खलेबा अदुगा सिमतंग आई थमजगे अदुगा हुजिक लेबा खुगी कनुसी मणिपुर की सीईओ से नान अखोई उनबदुदा माना मसिगी थाउगी मनुंगा डिलिमिटेशन तौगदोबनी खोटकदबनी हाइबगी पोचे मोंदा नॉलेज हमता लेते मसिगी हाइरक कुछ लेते हाइबा को अदुबु ऑनरेबल सुप्रीम कोर्ट की दी माई से जजमेंट ऑर्डर भी है हियरिंग ना नंगी करो दने बा 21 जुलाई दने बा अदुदी अनिस दी हैंगिंग हम ले रे बा अखोई से पोसे स्वाइसुम नाइना दर लेबा सुमदबा अखोई डिलिमिटेशन कमीशन ने इलेक्शन कमीशन ऑफ इंडिया ने अदुगा हुजिक अखोई की प्राइम मिनिस्टर होम मिनिस्टर दा सिगी पोसे कोई योबो मतम अमा थिल लेना आई अदवाइन थमजगे हुजिकी अखोई जजमेंट ऑर्डर से 17 मार्च ने अदो मो हियरिंग दो दुसिना जुलाई की कनदने सिगी पोसे नि चमंगनी ai yam chum सी पोसे नि चमंगने बा अदुगा तौबो तौदबा पोतुमा गवर्नमेंट की 2001 की हुजिकी lapses oihraba bogus oihraba adugi potuda based on adu tawragadi akoi gi 2026 taw khadoi che sigi port sida moina akoi gi abnormal growth che si reapply tawna khona gane sidagi amu hena port lakhane adu akoi si posi akoi na semdo bo sado ba aduga 2026 ta tabusina padori bra 31 ta tabuna padori bra something to do na padori bra adu sigi porama koi nei na chongane ba aduga koi punna manana ga koi delimitation commission aduga nei election koi election commission aduga supreme court koi ahum si karam haina taroga tawsigi haba ma koi political party me punchen na sangane ba si aduga sigi koi gi notification si thokna hearing tawba aduga hearing the Unobagi judgment order Simedium should make out. Langman Deva. Kanaka Poshe delimitation Gineva. Yes, yes. Delimitation see a quick Manipurda, a quick 21, 22 the Togo to Kora Commit Slave, the Itogi Ravaneva. Aduki Mamangu, Bocas oil, Lapses oil, Adu Taurena, Sanabia Arena, Toman knows Victory, my absence is that a quick Maruina Manipur, the delimitation si tawdiya do pot lei na ai sai tam ji du ne ba ya ma salak sai na ba pot khara lei bu sina akoi gi mihut khannu matam da minority na ka ba pot na ma he oi de si se kendra du ya pot ma gi mi du na khanja da ba masit to ba pot ma lei le ba ada mi gi right pot tha da bu ya ga lepe ya do gi right ma khan bu ba yam na adai di pot to aduna delimitation gi usiki posi la ka da higher business ju pulam minor boiro major boiro
ꯃꯁꯤ ꯐꯖꯅ ꯏꯟꯊꯤꯖꯅ ꯃꯍꯝ ꯇꯥꯅ ꯑꯃ ꯁꯦꯝꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯖꯨꯔꯤꯗꯤꯛꯁꯟꯁꯤ ꯉꯥꯛꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯈꯔ ꯍꯦꯟꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯁꯤ 16ꯁꯤ ꯁꯦꯝꯈꯤꯕꯗꯁꯨ ꯀꯥꯡꯄꯣꯛꯄꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯝꯈꯤꯕ ꯑꯁꯤꯗꯤ ꯄꯨꯔꯥ ꯆꯔꯛ ꯆꯍꯤꯡꯅꯕ ꯎꯔꯤꯄꯣꯛꯇ ꯁꯥꯏꯇꯨ ꯀꯦꯟꯗ꯭ꯔ ꯂꯥꯛꯁꯜꯂꯛꯏꯅꯦꯕ ꯋꯥꯔꯤ ꯐꯔꯦꯀꯣ ꯁꯤ ꯄꯣꯠꯁꯤ ꯌꯥꯝ ꯂꯩꯕ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯍꯣꯝꯋꯥꯔꯛ ꯇꯧꯕ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯒꯅꯦꯕ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯅꯣꯠ ꯑꯣꯟꯂꯤ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯁꯤꯗꯁꯨ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯃꯁꯤ ꯑꯩꯈꯣꯏ ꯄꯣꯠꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯩꯅꯍꯧꯕ ꯆꯪꯒꯅꯦꯕ ꯑꯗꯨꯒ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯃꯃꯥꯡꯁꯨ ꯄꯨꯟꯗꯨꯅ ꯂꯥꯛꯈꯤ ꯉꯔꯥꯡꯁꯨ ꯄꯨꯜꯂꯤ ꯑꯃꯨꯛꯁꯨ ꯄꯨꯟꯈꯤꯅꯦꯅ ꯑꯩ ꯑꯗꯨꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩ ꯑꯗꯨꯒ ꯃꯔꯤꯔꯛ ꯇꯧꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯀꯩꯅꯣꯁꯤ ꯅꯪꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯃꯔꯤꯔꯛ ꯇꯧꯈ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯔꯤꯔꯛ ꯇꯧꯕꯁꯤꯗ ꯈ꯭ꯋꯥꯏ ꯏꯀꯣꯟ ꯀꯣꯟꯕ ꯇꯧꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯠꯅꯔꯣꯏ ꯍꯥꯏꯔꯤꯁꯦ ꯑꯗꯨꯗꯤ ꯁꯝꯖꯟꯅꯒꯗꯕ ꯄꯣꯠꯇꯣ ꯂꯩꯇꯕꯅꯤꯅ ꯀꯔꯤ ꯕꯦꯁꯤꯁꯇ ꯇꯧꯗꯣꯏꯅꯣ ꯍꯦꯡꯒꯤꯡꯗ ꯂꯩꯔꯦꯗꯅ ꯑꯗꯨꯗꯤ 26ꯇ ꯇꯧꯅꯦꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯇꯧꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯅꯕꯒꯤ ꯄꯣꯠ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯑꯣꯔ 31ꯗꯅ ꯐꯒꯗ꯭ꯔꯥ ꯑꯩ ꯃꯣꯠꯇꯗꯤ 2031 ꯐꯒꯅꯦꯅ ꯈꯜꯂꯤ Okay. ꯁꯖꯦꯁꯟ ꯇꯧꯖꯕꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯔꯨꯑꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯤ ꯑꯃꯒ ꯑꯃꯒꯤ ꯃꯔꯛꯇ ꯒꯦꯞ ꯂꯩꯅꯕ ꯆꯨꯝꯃꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯖ ꯂꯧꯅꯕ ꯍꯣꯠꯅꯕꯁꯨ ꯆꯨꯝꯃꯣꯏ ꯑꯗꯨꯒ ꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯣꯄꯣꯖꯤꯁꯟ ꯔꯨꯂꯤꯡ ꯈꯥꯏꯕꯁꯨ ꯆꯨꯝꯃꯣꯏꯅ ꯈꯜꯂꯤ ꯑꯣꯄꯣꯖꯤꯁꯟ ꯔꯨꯂꯤꯡ ꯂꯩꯕꯁꯨ ꯆꯨꯝꯃꯣꯏꯅ ꯈꯜꯂꯦꯕ ꯁꯤ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯅꯦꯕ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯖꯥꯇꯤ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛꯀꯤꯅꯤ ꯁꯤꯗ ꯑꯃꯒꯤ ꯈꯦꯠꯅꯕ ꯑꯩ ꯊꯝꯍꯟꯅꯤꯡꯗꯦ ꯊꯝꯁꯨ ꯊꯝꯗꯦꯅ ꯂꯧꯋꯤ ꯑꯗ ꯁꯤꯗ ꯑꯩꯅ ꯁꯨꯝ ꯑꯩ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯁꯤ ꯃꯇꯝ ꯑꯃꯗ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯏꯂꯦꯛꯁꯟ ꯇꯧꯔꯝꯃꯦ ꯈꯪꯕꯤꯔꯝꯒꯅꯤ ꯑꯣꯖꯥꯅꯤ ꯆꯨꯝꯃꯦ ꯍꯧꯖꯤꯛ ꯍꯤꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯂꯣꯟꯈꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯕꯣꯔꯗꯔ ꯁ꯭ꯇꯦꯠ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯑꯦꯂꯥꯔꯠ ꯑꯣꯏꯕ ꯃꯊꯧ ꯇꯥꯕ ꯌꯥꯝ ꯑꯦꯂꯥꯔꯠ ꯑꯣꯏꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯗꯒꯤ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣই ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯈꯤꯇꯪ ꯁ꯭ꯋꯥꯏ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯔꯒ ꯃꯤꯅꯣꯊꯣꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯈꯔ ꯍꯥꯏꯇꯥꯔꯦ 아ꯙꯥꯔ ꯀꯥꯔꯗ ꯁꯦꯝꯕ ꯈꯣꯠꯄꯒꯤ ꯁ꯭ꯋꯥꯏꯗꯁꯨ ꯌꯥꯝꯅ ꯈꯕꯔꯗ ꯌꯥꯎꯗꯅ ꯐꯥꯅ ꯄꯨꯅꯕ ꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯍꯤꯌꯔꯤꯡꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤꯃ ꯑꯩꯈꯣꯏꯒꯤ 21 ꯖꯨꯂꯥꯏꯁꯦ ꯃꯁꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏ ꯍꯣꯝꯋꯥꯔꯛ ꯇꯧꯃꯤꯟꯅꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯦꯖꯁꯤꯗ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯍꯧꯕ ꯌꯥꯝ ꯆꯨꯝꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ST ꯗ ꯑꯣꯜꯍꯧꯕꯁꯦ ꯃꯗꯨ ꯁꯤꯒ ꯆꯌꯦꯠꯅꯒꯗ꯭ꯔꯥ ꯑꯗꯨꯕꯨ STꯗ ꯑꯣꯜꯂꯕꯗꯤ ꯑꯣꯖꯥ ꯍꯥꯏꯔꯤꯁꯨ ꯀꯅꯥꯒꯨꯝꯕ ꯅꯍꯥꯟ ꯏꯚꯟ ꯁ꯭ꯄꯤꯀꯔ ꯑꯃꯅꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯦꯕ ꯁꯤꯗꯅꯦꯕ ꯃꯌꯥꯝꯅ ꯄꯕ꯭ꯂꯤꯛꯇ ꯀꯟꯐ꯭ꯌꯨꯖꯟ ꯑꯃ ꯍꯦꯛ ꯊꯣꯛꯑꯦꯕ ST ꯆꯪꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯍꯨꯝꯐꯨꯁꯤꯗ ꯑꯩꯈꯣꯏ ꯇꯝꯗ 90 ꯆꯤꯡꯗ 10 ꯂꯩꯕꯁꯤ ꯃꯇꯝ ꯆꯍꯤ ꯈꯔꯒꯤ ꯑꯩꯈꯣꯏ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯦ ꯃꯄꯨꯡ ꯐꯥꯅ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯇꯝꯗ ꯁꯤꯠ 3 ꯃꯥꯡꯕ ꯌꯥꯅꯕꯨ ꯂꯩ ꯍꯥꯏꯕꯒꯤ ꯃꯌꯥꯝꯒꯤ ꯁ꯭ꯄꯦꯀꯨꯂꯦꯁꯟ ꯑꯍꯨꯝꯗ ꯍꯦꯟꯅ ꯃꯥꯡꯗꯣꯏꯅꯦ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ MLR LR Act 1960 ꯁꯦ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯆꯠꯅꯔꯒꯁꯨ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯆꯤꯡꯗ ꯇꯧꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯟꯒꯤ ꯅꯤꯡꯊꯧꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ DC SDC ꯁꯤꯡꯅ ꯃꯥꯁꯤ ꯔꯦꯀꯒꯅꯥꯏꯖ ꯇꯧꯕ ꯅꯝꯕꯔ ꯄꯤꯔꯒ ꯃꯥꯏ ꯂꯝ ꯈꯥꯏꯗꯣꯛꯑ ꯊꯝꯕꯤꯁꯤꯡꯁꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯗ ꯑꯩꯈꯣꯏꯒꯤ ꯀꯥꯐꯝ ꯊꯝꯕ ꯄꯩꯁꯥꯁꯨ ꯀꯥꯗꯕ ꯑꯗꯨꯒ ꯂꯝꯁꯤꯡꯗꯨ ꯃꯣꯏꯅ ꯃꯥꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯗꯤꯁꯐꯣꯔꯦꯁꯇꯦꯁꯟ ꯇꯧꯕ ꯑꯗꯨꯒ ꯃꯗꯨꯗ ꯊꯥꯅꯤꯡꯕ ꯄꯣꯠ ꯊꯥꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕ ꯑꯗꯨꯒꯨꯝꯕ ꯂꯣꯂꯦꯁ ꯁ꯭ꯇꯦꯠ ꯑꯃ
ꯆꯤꯡꯗ ꯂꯩꯕꯗꯧꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯒꯤꯁꯨ ꯑꯌꯥꯝꯕ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯕꯦꯝꯃꯅ ꯄꯟꯕꯤꯔꯤꯕ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯟꯕꯒꯤ ꯃꯇꯥꯡꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯗꯨꯅꯗꯤ ꯑꯩꯈꯣꯏ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯁꯦꯞ ꯇꯧꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯂꯧꯅꯤꯡꯗꯕ ꯑꯗꯨꯒ ꯇꯧꯍꯟꯅꯤꯡꯗꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯇꯧꯅꯤꯡꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯄꯣꯠꯇꯤ ꯑꯩꯈꯣꯏ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯆꯠꯂꯦꯅ ꯀ꯭ꯔꯤꯁꯅ ꯅꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯇꯦ ꯑꯗꯨꯒ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗꯨ ꯅꯤꯡꯕ ꯑꯗꯨ ꯌꯥꯏ ꯌꯥꯗꯦꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯕ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯁꯤ ꯃꯁꯤ ꯂꯧꯕꯅꯗꯤ ꯑꯩꯈꯣꯏꯗ 100% ꯑꯩꯈꯣꯏꯗ ꯁꯦꯞ ꯇꯧꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯈꯛꯇ ꯅꯠꯇꯦ ꯑꯩ ꯊ꯭ꯔꯨ ꯅꯣꯏꯒꯤ ꯑꯦꯅꯤ ꯋꯤꯟꯗꯣꯒꯤ ꯊ꯭ꯔꯨꯗ ꯑꯩꯅ CSO ꯃꯌꯥꯝꯗ ꯃꯁꯤꯃꯇꯪ ꯌꯥꯝ ꯑꯦꯂꯥꯔꯠ ꯑꯣꯏꯕꯤꯔꯝꯒꯅꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯑꯦꯋꯥꯔ ꯑꯣꯏꯅꯔꯕ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯇꯥꯡꯁꯤ ꯃꯁꯤꯗ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯃꯅꯤꯄꯨꯔꯒꯤꯀꯣ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦ 3 ꯃꯦ 2023ꯗꯒꯤ ꯍꯧꯖꯤꯛꯐꯥꯎꯁꯤ ꯆꯞ ꯆꯥꯕ ꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯑꯣꯏꯔꯅꯤ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯕꯗꯤ ꯂꯩꯇ꯭ꯔꯤꯕꯀꯣ ꯍꯧꯖꯤꯛꯐꯥꯎꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯁꯤ ꯏꯌꯥꯔꯋꯦꯒꯤ ꯃꯇꯦꯡꯅ ꯒꯨꯋꯥꯍꯥꯇꯤ ꯗꯤꯜꯂꯤ ꯀꯜꯀꯇꯥ ꯌꯧꯕ ꯅꯠꯇꯅ ꯕꯥꯏ ꯔꯣꯗꯇ ꯐ꯭ꯔꯤ ꯃꯨꯚ ꯇꯧꯕ ꯌꯥꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯏꯁꯨꯁꯤ ꯈꯤꯇꯪ ꯗꯥꯏꯚꯔꯁꯟ ꯇꯧꯕ ꯌꯥꯕ ꯏꯁꯨ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯩꯈꯣꯏ ꯅꯩꯅꯕ ꯆꯨꯝꯃꯤꯁꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯗꯒꯤ ꯗꯥꯏꯚꯔꯁꯟ ꯇꯧꯕ ꯌꯥꯕ ꯏꯁꯨ ꯑꯃ ꯊꯣꯛꯂꯛꯄꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯉꯁꯥꯏ ꯑꯩꯅ ꯄꯟꯖꯕꯗꯣ ꯗꯥꯏꯚꯔꯠ ꯑꯦꯟ ꯇꯦꯛꯇꯤꯛꯁ ꯑꯗꯨꯒꯤ ꯄꯣꯠꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯁꯤ ꯑꯩꯈꯣꯏ ꯅꯩꯅꯕ ꯆꯪꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯒꯦꯞ ꯂꯩꯈ꯭ꯔꯕ ꯃꯇꯤꯛꯇꯣ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯀꯩꯅꯣꯁꯤ ꯀꯔꯤ ꯕꯦꯁꯤꯁꯇ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯋꯥꯍꯪ ꯑꯃ ꯂꯥꯛꯄꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯍꯣꯝꯋꯥꯔꯛ ꯇꯧꯃꯤꯟꯅꯔꯒ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯈꯟꯅꯕ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯊꯝꯕꯤꯔꯝꯕꯗꯣ ꯑꯗꯨꯒ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯁꯤꯃꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯁꯤ ꯌꯨꯅꯥꯏꯠ ꯑꯣꯏꯕ ꯋꯥꯠꯂꯦꯕ ꯌꯦꯁ ꯑꯣꯖꯥ ꯑꯗꯨꯃꯗꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝ ꯑꯩꯈꯣꯏꯁꯤ ꯌꯨꯅꯥꯏꯠ ꯑꯣꯏꯕ ꯋꯥꯠꯂꯦꯕ ꯑꯗꯨꯅ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯗꯨꯝ ꯅꯤꯡꯊꯧꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯧꯕ ꯂꯥꯛꯄꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯌꯨꯅꯥꯏꯠ ꯑꯣꯏꯕ ꯋꯥꯠꯄꯁꯤꯅꯅꯦꯕ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯌꯨꯅꯥꯏꯠ ꯑꯣꯏꯁꯤ ꯑꯗꯨꯒ ꯏꯄꯥ ꯏꯄꯨꯒꯤ ꯂꯝꯗꯝꯁꯤ ꯀꯟꯁꯤ ꯚꯣꯠꯀꯤ ꯔꯥꯖꯅꯤꯇꯤꯒꯤ ꯊꯣꯛꯄ ꯃꯁꯥꯅ ꯃꯇꯝꯗꯨꯗ ꯃꯔꯥꯏ ꯂꯥꯛꯆꯅꯦꯕ ꯑꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯕꯗ ꯔꯥꯖꯅꯤꯇꯤꯒꯤ ꯄꯨꯡꯂꯣꯟ ꯍꯦꯛꯇ ꯌꯥꯎꯕ ꯖꯒꯣꯏ ꯏꯁꯩꯗ ꯌꯥꯎꯁꯜꯂꯛꯄ ꯃꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯑꯗꯒꯤ ꯀ꯭ꯔꯦꯗꯤꯠ ꯂꯧꯅꯅꯕꯒꯤ ꯃꯥꯏꯂꯦꯖ ꯂꯧꯅꯅꯕꯒꯤ ꯁ꯭ꯋꯥꯏꯁꯤ ꯑꯩ ꯃꯁ꯭ꯋꯥꯏꯁꯤꯃꯗꯤ ꯄ꯭ꯂꯤꯖ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄꯤꯛꯈ꯭ꯔꯕ ꯂꯝꯁꯦ ꯁꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯊꯝꯂꯝꯕꯁꯤ ꯂꯝꯁꯤ ꯁꯦꯞ ꯇꯧꯁꯟ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏ ꯌꯨꯅꯥꯏꯠ ꯑꯣꯏꯕ ꯆꯪꯉꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯃꯤꯒꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯃꯥꯟꯅꯁꯦꯕ ꯑꯗꯣ ꯋꯥꯟ ꯊꯤꯡ ꯁꯤꯃ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯑꯩꯁꯨ ꯃꯩꯇꯩꯅꯤꯀꯣ ꯑꯩꯈꯣꯏꯁꯤ ꯄꯨꯟꯐꯝ ꯂꯩꯇꯕ ꯋꯥꯔꯤ ꯁꯥꯐꯝ ꯂꯩꯇꯕ ꯊꯦꯡꯅꯐꯝ ꯂꯩꯇꯕ ꯑꯗꯣ ꯃꯨꯁꯜꯃꯥꯟ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯤ ꯅꯣꯡꯃꯗ 5 ꯂꯥꯏ ꯈꯨꯔꯨꯝꯃꯤ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤꯒꯤꯅ ꯁꯟꯗꯦꯗ 5 ꯂꯥꯏ ꯈꯨꯔꯨꯝꯃꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤꯁꯨ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯂꯥꯏꯁꯪꯗ ꯈꯨꯔꯨꯝꯃꯤ ꯑꯆꯧ ꯃꯆꯥ ꯅꯥꯏꯅꯗꯤ ꯍꯔꯥꯎ ꯈꯨꯠ ꯁꯣꯛꯅꯩ ꯃꯨꯁꯜꯃꯥꯟꯅ ꯍꯔꯥꯎ ꯂꯦꯡ ꯀꯣꯟꯅꯩ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯅꯥ ꯑꯌꯦꯛ ꯃꯇꯦꯡ ꯄꯥꯡꯅꯩ ꯑꯩꯈꯣꯏꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝꯒ ꯌꯨ ꯊꯛꯐꯝꯒ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯂꯩꯕꯨꯡ ꯐꯝꯐꯝꯒꯗ ꯄꯨꯟꯕ ꯅꯠꯇꯅ ꯑꯇꯩꯗ ꯄꯨꯟꯗꯦ ꯍꯥꯏꯕ ꯑꯗꯨ ꯃꯐꯝꯗꯨ ꯌꯥꯝ ꯆꯥꯗꯕ ꯁꯤ ꯍꯥꯏꯔꯦꯅ ꯑꯩꯈꯣꯏ ꯌꯥꯝ ꯍꯟꯊꯅ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯝ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤ ꯄꯨꯟꯐꯝ ꯑꯃꯈꯛ ꯂꯥꯏꯁꯪꯗꯧꯅ ꯇꯧꯕ ꯄꯨꯟꯐꯝ ꯑꯃꯈꯛ ꯍꯟꯗꯛ ꯀꯪꯂꯥꯗꯒ ꯑꯩꯈꯣꯏꯒꯤ AT ꯀꯥꯡꯕꯨꯅꯒ ꯍꯟꯗꯛ ꯅꯣꯡꯃ ꯄꯥꯟꯕꯗꯒ ꯄꯨꯜꯂꯤꯁꯦ ꯑꯁ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤꯁꯦ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯒꯗꯧꯅꯦꯕ ꯑꯗꯨꯀꯥꯟꯗ ꯉꯥꯡꯅꯕꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯂꯝꯕꯤ ꯑꯃꯁꯨ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯅ ꯈꯤꯇꯪ ꯇꯧꯖꯔꯕꯗ ꯑꯩ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯏꯟꯊꯤꯖꯅ ꯍꯣꯝꯋꯥꯔꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝ ꯈꯛꯇ ꯅꯠꯇꯅ CSO ꯃꯌꯥꯝꯁꯨ ꯄꯨꯟꯕ ꯑꯃ ꯆꯪꯒꯅꯤ